ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯛꯄ ꯆꯥꯕꯅ ꯆꯤꯡꯕꯁꯦ ꯇꯨꯔꯦꯟꯗꯒꯤ ꯆꯤꯡꯈꯠꯂꯒ ꯁꯦꯟꯇꯦꯛꯁꯁꯨ ꯂꯩꯇꯕꯅꯤꯅ ꯐꯤꯖꯤꯒ꯭ꯔꯤ ꯅꯨꯡꯖꯤ ꯑꯃꯠꯇ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣ ꯊꯥꯔꯒ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯂꯩꯕꯁꯨ ꯍꯧꯖꯤꯛ ꯍꯥꯏꯁꯤꯅꯦ ꯁꯦꯟ ꯊꯣꯛꯇꯕꯅꯤꯅ ꯏꯁꯤꯡ ꯂꯤꯇꯔ ꯑꯃ 100ꯗꯣ ꯂꯩꯕꯗ ꯂꯨꯄꯥ 150ꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯅ 150ꯗꯣ ꯂꯩꯇꯔꯗꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯀꯣꯛ ꯑꯁꯤꯕ ꯊꯥꯗꯕ ꯁꯟ ꯑꯁꯤꯕ ꯊꯥꯗꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯛꯏꯅꯦ ꯁꯤꯅ ꯑꯗꯨꯝ ꯂꯣꯛ ꯊꯨꯡꯉꯦ ꯍꯤꯗꯥꯛ ꯆꯥꯔꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯐꯠꯇ꯭ꯔꯦ ꯊꯥ ꯃꯈꯥꯏ ꯑꯃ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯉꯦ ꯁꯤꯅꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯐꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯈꯣꯟꯁꯦ ꯇꯧꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯔꯦ ꯏꯆꯥꯁꯤꯡ ꯂꯩꯍꯧꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯗꯥꯏꯗ ꯂꯩꯒꯔꯤꯅꯣ ꯏꯆꯥꯁꯤꯡꯅ ꯀꯗꯥꯏꯗ ꯂꯩꯒꯔꯤꯅꯣ ꯑꯩꯅ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯍꯥꯏꯅ ꯃꯊꯣꯡꯁꯨ ꯑꯝꯇ ꯈꯪꯅꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡꯅ ꯃꯩ ꯊꯥꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯁꯤ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄꯜꯂꯒ ꯉꯁꯤ ꯂꯩꯔꯤꯁꯤꯅꯤ ꯉꯁꯤꯐꯥꯎ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯃꯠꯇ ꯎꯅꯗ꯭ꯔꯦ ꯑꯃꯅ ꯀꯛꯆꯤꯡ ꯂꯩ ꯑꯃꯅ ꯋꯥꯡꯉꯨꯗ ꯂꯩ ꯑꯃꯅ ꯃꯣꯏꯔꯥꯡ ꯂꯩ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤ ꯀꯔꯤꯐꯥꯎꯁꯨ ꯑꯩꯈꯣꯏ ꯁꯛꯇꯤ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯁꯔꯀꯥꯔ ꯃꯇꯦꯡ ꯄꯤ ꯍꯋꯥꯏ ꯈꯔ ꯆꯥꯔꯒ ꯆꯦꯡ ꯈꯔ ꯄꯤꯔꯒ ꯆꯔꯥꯗꯤ ꯍꯦꯜꯍꯟꯗ꯭ꯔꯤ ꯍꯧꯖꯤꯛ ꯄꯤꯛꯈ꯭ꯔꯕ ꯏꯁꯨꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯔꯖꯔꯤ ꯇꯧꯕ ꯆꯠꯄꯗ ꯑꯩꯈꯣꯏ ꯆꯦꯛ ꯆꯠꯄ ꯉꯝꯇ ꯂꯩ ꯅꯥꯄ ꯇꯥꯡꯖꯦꯡ ꯃꯩ ꯊꯥꯔꯦ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯆꯥꯟꯗꯣꯡꯄꯣꯛꯄꯤ ꯕꯣꯔꯗꯔꯅꯦ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯁꯦ ꯁꯛꯀ ꯍꯧꯖꯤꯛ ꯎꯅꯔꯒ ꯂꯩ ꯍꯧꯖꯤꯛꯃꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯍꯥꯏꯖꯔꯨꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯂꯩꯔꯤꯁꯤꯡꯁꯦ ꯍꯥꯏꯗꯣꯛꯍꯟꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯁꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯕꯤꯁꯦꯞ ꯂꯩ ꯆꯥꯛꯀꯧꯕ ꯌꯧꯁꯜꯂꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯂꯤꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯗꯒꯤ ꯏꯄꯥꯝ ꯀꯥꯡꯕꯨꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯄꯥꯝ ꯂꯩꯇꯕ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯆꯦꯟꯕ ꯌꯨꯝ ꯀꯩ ꯃꯩ ꯆꯥꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯎꯕꯤꯔꯒ ꯆꯥꯛꯀꯧꯕꯁꯤꯗꯪꯗꯤ ꯃꯌꯥꯝ ꯇꯧꯕꯤꯗꯅꯕ ꯂꯦꯞꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯗ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯤꯗ ꯆꯤꯡ ꯄꯌꯥꯁꯤꯗꯤ ꯀꯥꯏꯗꯒꯤ ꯂꯧꯕꯤꯒꯦ ꯄꯌꯥꯁꯤꯗ ꯁꯨꯝ ꯆꯤꯡ ꯑꯁꯤꯗ ꯆꯟꯗꯣꯟꯄꯣꯛꯄꯤꯗꯒꯤ ꯂꯧꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯈꯔ ꯁꯥꯕꯤꯔꯣ ꯑꯗꯨꯝ ꯑꯗꯨꯒ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯖꯔꯝꯃꯅꯤꯀꯣ ꯑꯗꯨ ꯍꯌꯦꯡ ꯈꯔ ꯌꯥꯝ ꯁꯥꯔꯀꯥꯟꯗ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯕꯤꯔꯛꯑꯣ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯣꯟꯅꯕ ꯊꯥꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯖꯒꯦꯕ ꯀꯣ ꯈꯔ ꯁꯨꯝ ꯃꯄꯨꯡ ꯐꯥꯅ ꯁꯥꯕꯤꯔꯣ ꯌꯦꯡꯕꯤꯔꯤꯕꯁꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯑꯩꯅ ꯌꯧꯖꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯇꯣ ꯂꯥꯏꯐ ꯀꯝꯄꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯅꯥꯕ ꯀꯌꯥ ꯐꯍꯜꯂꯛꯄ ꯑꯃꯗꯤ ꯃꯜꯇꯤ ꯂꯦꯚꯦꯜ ꯃꯥꯔꯀꯦꯇꯤꯡ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯊꯕꯛ ꯐꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯕꯛ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯗ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝ ꯀꯌా ꯑꯃ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯥꯏꯇꯣ ꯂꯥꯏꯐ ꯀꯝꯄꯅꯤꯁꯤꯅ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯈꯨꯟ ꯉꯥꯛꯂꯤꯕ ꯀꯌꯥꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯑꯁꯤꯁꯨ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯀꯨꯝꯁꯤ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯇꯉꯥꯏꯐꯗꯅ ꯉꯁꯤ ꯆꯠꯆꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯤ ꯏꯐꯪ ꯐꯪꯗꯕ ꯖꯒꯥ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯒꯅꯨ ꯆꯥꯔꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝ ꯃꯐꯝ ꯑꯅꯤꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯃꯦꯝꯕꯔ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯆꯠꯃꯤꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯆꯕꯒꯤ ꯚꯤꯗꯤꯑꯣꯗꯨ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯗꯨꯁꯨ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯎꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯑꯩꯒꯤ ꯒꯥꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ MTꯒꯤ ꯒꯥꯔꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯌꯥꯝꯕ ꯈꯔ ꯌꯧꯁꯤꯟꯅꯔꯛꯑꯦ ꯃꯦꯝꯕꯔ ꯑꯌꯥꯝꯕꯁꯨ ꯈꯔ ꯂꯩꯅꯔꯦ ꯁꯤꯗ ꯋꯥꯠꯂꯤꯕ ꯈꯔ ꯉꯥꯏꯔꯦ ꯍꯧꯖꯤꯛꯁꯤ ꯄꯨꯡ ꯑꯩꯈꯣꯏꯒꯤ 12 ꯇꯥꯁꯤꯜꯂꯛꯑꯦ ꯁꯤꯐꯥꯎꯗ 12 ꯃꯈꯥꯏꯗꯤ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟꯅꯕ ꯇꯧꯖꯕꯅꯤ ꯁꯤꯗ ꯑꯩꯅ ꯁꯨꯔꯦꯁ ꯑꯣꯀꯦ ꯀꯤꯔꯟ ꯌꯣꯝꯕ ꯑꯣꯀꯦ ꯀꯨꯃꯥꯔ ꯊꯧꯕꯥꯜ ꯑꯩ ꯗꯤꯄꯨ ꯁꯔ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅꯦ MTꯒꯤ ꯃꯤꯡ ꯃꯦꯗꯥꯝ ꯉꯁꯥꯏꯗꯤ ꯉꯥꯏꯅꯔꯤꯕ ꯃꯦꯗꯥꯝ ꯇꯤꯝꯅꯤ ꯃꯦꯗꯥꯝ ꯍꯥꯏ ꯇꯧꯕꯤꯔꯣ ꯑꯣꯀꯦ
Sairel Makha Lekai haiba mafam se leibe relief camp ni hariba mafam se leibe relief camp da sida leibe relief camp se hamba mayam na su khangna da ba aduga Sero adi Churachandpur sidagi mafam ayamada lakpiduna lakpiraga leibiba khamtheng na waraba adugumna ba relief camp amani hariba mafam sida koi Fido Life company na winter jang ko sida phi masa mamthang warsu koi pijaram ge habagi wafulanda changjar pani aduga inmate sing sui ko najabagi ta jana lojage Tem di kari lam dege sanun pokpi haji kadam no oh ho ho ado dum bai adom di irang si kamai tauge yani fam Tanjeng haluk kisimbu wala yang bin aduga ahingpung ani minit rangwa da haw mayam chi khoi mani usan marak chi usal hawe ba usan marak chi law khong ga khoi sing ya ta ba yum chi mai tha bhore ade khoi chi akoi di thonggan da ture la sabu mari ne chen pham nei te aduga khoi chi ture la ya di na pa ga khoi chi sitana ba khoi khun pun mak chi jele adu sibidi ahuktre aduga moi lao khong na mai tharakpada longalam tai da khoi chi jele khoi mafam chi da palaga ngasi lairisin ngasi phau lairi hanjin mangamte haji phau da sibai na ngai khoi lai gi da singkhong da adu bo khoi chi ngahak bok chang jaru bu yate chang kanoina adna no mo sibai maron khang ne bu kharana chang che na chang ure angang sing thasi lu bu da loina thong phakai laga ining lai ba hawai maru pha phu heibra atra kai do bano singkila ani lai cha hui singkai pa am phau singcha am phau lai ram tre aduna sibai na thabi ri bra natra kana na lo bi ri no kai oi bano khangte kam hok mai chak na lai hok bu do adu phau de so phakai dana loi khe kari phau lai ram tre ni mung du da akoi awa bai bo Haji isi nau sing so amma to na tre amana kasing lai amana wangu da lai amana moirang lai men man ta tre haji ko hingin aduna haji ko se ya ga di sa si amma sina na hanjin mangam na ba saka se angtang mateng pi pi raga na isi ni nau ka ni ba mayam si pulhan ni ba ma pham da ko am si hanjin na nam tang di hani fi pham ta um na imai pa ipu pen thanam ba jaga du da khushi lai ba phang han biu akoi lai pham lai chate akoi awa ba bu do koi oire kopi mai tauri si lau sing ur ga cha ga da bu do lau mi ni in khon po thar ga cha ba nga si pa ko tari phau chu ko sakti lai tre si sarkar ma ti bi hawai kha cha si eng khar bi ga cha ra di helan di aji pikra bi su si phau de koi sa jari dau bu sa bu koi chek chat pangam ta lai chen bai ta bani na in pham dau yo bu da bu do sat pangam tre aji akoi aduna awa bi ma sa oire aduna yar ka di ko ki sing ke ta kho khara ga ne pham du tang hansin mangam ba ai na koi khali ma ya sa ga na ma si ma teng pi hanangi koi myam hansin mangam na ngai se koi awa ba bu do oire awa bu si de khai tang sa ga ma teng na koi se awa bu ka tang ko nangi aji pau di chara hen te phau maru utre isa ji ni hai ba ita i de phau le jau wi phau lai lam tre project income ta jang ko ma income ta chang pa si da hobji kari no koi lai ka si de gi pia tha ba ngang yaw bu de ji phau de ngarang si ji in si le si phau de pia tha ba phau lai te akoi adu pia tha ba se lai tai de gi i mai cha i da moi ba ging ha wai ra ga ni so pam na re long na nge koi de gi lai ngai sen lai te
ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯤ ꯎꯄꯥꯏꯁꯦ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡꯁꯤ ꯈꯔ ꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯁꯤ ꯆꯥꯔꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯍꯟꯗ꯭ꯔꯤ ꯍꯋꯥꯏ ꯆꯥꯔꯤ ꯊꯥꯎ ꯄꯤꯔꯤ ꯉꯥꯔꯤ ꯄꯤꯔꯤ ꯑꯩꯈꯣꯏ ꯋꯥꯠꯍꯟꯗꯦ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯂꯥꯛꯑꯒ ꯐꯅꯦꯛ ꯃꯟ ꯈꯔ ꯄꯣꯔꯛꯄ ꯈꯨꯇꯩ ꯈꯔ ꯄꯣꯔꯛꯄ ꯑꯉꯥꯡ ꯏꯁꯨ ꯃꯩꯁꯨꯁꯤꯡꯁꯤꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯐꯨꯔꯤꯠ ꯈꯔ ꯄꯣꯔꯛꯄꯁꯤꯒꯤ ꯈꯥꯡꯉꯤ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯃꯨꯛꯁꯨ ꯂꯩꯖꯗꯦ ꯇꯣꯂꯣꯞ ꯆꯥꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯧꯃꯤꯅꯤ ꯆꯤꯡ ꯆꯜꯂꯒ ꯂꯧ ꯎꯔ ꯆꯥꯕꯅꯤ ꯍꯧꯖꯤꯛ ꯏꯔꯧꯁꯨ ꯂꯩꯇꯦ ꯃꯤꯗꯤ ꯁꯥꯟꯕꯅꯤ ꯂꯧ ꯐꯩꯇꯣꯝ ꯑꯃꯁꯨ ꯎꯅꯉꯥꯏ ꯂꯩꯇ꯭ꯔꯦ ꯎꯁꯨ ꯎꯍꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨꯗꯤ ꯅꯣꯡꯃ ꯆꯔꯥ ꯍꯦꯜꯂꯁꯨ ꯈꯥꯡꯕ ꯌꯥꯏ ꯁꯤꯁꯤꯡꯁꯤ ꯆꯔꯥ ꯍꯦꯜꯂꯤ ꯈꯥꯡ ꯉꯝꯒꯗ꯭ꯔꯥ ꯁꯤ ꯌꯦꯡꯉꯨ ꯁꯪꯒꯣꯝ ꯌꯣꯛꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯔꯥꯅ ꯃꯇꯦꯡ ꯈꯔ ꯄꯤ ꯁꯪꯒꯣꯝ ꯈꯔ ꯄꯤꯔꯛꯏ ꯑꯗꯨ ꯋꯥꯠꯄ ꯅꯨꯃꯤꯠꯇꯗꯤ ꯂꯨꯄꯥ 100 ꯄꯨꯊꯣꯛꯑꯒ ꯁꯪꯒꯣꯝ ꯂꯩꯅꯉꯥꯏ ꯂꯩꯇꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯥꯔꯗꯤ ꯃꯇꯦꯡꯁꯦ ꯐꯤꯔꯣꯟ ꯆꯤꯡꯕꯁꯦ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯆꯪꯉꯦ ꯈꯣꯡꯎꯞ ꯁꯦꯒꯥꯏꯔꯛꯏ ꯏꯁꯨꯒꯤ ꯏꯆꯥꯒꯤ ꯑꯩꯈꯣꯏꯕꯨꯗꯤ ꯉꯁꯤ ꯑꯌꯤꯡꯕꯗ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯉꯁꯨ ꯑꯩ ꯁꯨꯝ ꯑꯄꯤꯛꯄꯁꯤꯡꯁꯤꯗꯤ ꯈꯥꯡꯕꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯗꯤ ꯃꯇꯦꯡꯁꯦ ꯈꯤꯇꯪꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯍꯟꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯋꯥꯕꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯁꯨꯝꯕꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ 하이타레 아육군바 되게 너무 저기 커미디지 나오도 ꯑꯩꯒꯤ ꯃꯤꯡ ꯃꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯆꯟꯗꯣꯟꯄꯣꯛꯄꯤꯗꯒꯤꯅꯦ ꯅꯦꯁꯤ ꯁꯔꯦꯟ ꯁ꯭ꯀꯨꯜꯁꯤꯗ ꯂꯦꯀꯦꯝ ꯑꯣꯏꯅ ꯆꯦꯜꯂꯛꯑꯒ ꯂꯩꯖꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯤ ꯃꯦꯒꯤ ꯇꯥꯡ 3 ꯆꯦꯜꯂꯛꯄꯅ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩꯔꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯍꯧꯖꯤꯛꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯗ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯈꯣꯠꯄꯗꯤ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯎꯅ ꯑꯣꯟꯁꯜꯂꯛꯑꯒ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯄꯁꯤꯗꯤ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯨꯃꯥꯡꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨꯁꯦ ꯇꯥꯔꯛꯄ ꯏꯆꯥ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯂꯩꯀꯣꯛ ꯂꯩꯀꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯂꯩꯐꯝ ꯈꯪꯗꯗꯅ ꯍꯧꯖꯤꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯕꯅꯦꯕ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯇꯨꯝꯃꯦ ꯇꯨꯝꯐꯝ ꯈꯪꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯏ ꯌꯦꯡꯁꯤꯟꯕꯤꯕꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯤꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯆꯪꯉꯒ ꯂꯩꯕ ꯌꯥꯅꯉꯥꯏꯒꯤ ꯑꯌꯥꯕꯁꯦ ꯁꯤꯈꯛꯇꯪ ꯄꯤꯕꯤꯌꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯅꯉꯥꯏ ꯁꯤ ꯍꯦꯟꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯩ ꯏꯆꯥꯁꯤꯡ ꯂꯩꯍꯧꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯗꯥꯏꯗ ꯂꯩꯒꯔꯤꯅꯣ ꯏꯆꯥꯁꯤꯡꯅ ꯀꯗꯥꯏꯗ ꯂꯩꯒꯔꯤꯅꯣ ꯑꯩꯅ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯍꯥꯏꯅ ꯃꯊꯣꯡꯁꯨ ꯑꯝꯇ ꯈꯪꯅꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯈꯪꯗꯕꯁꯨ ꯌꯥꯎꯔꯤ ꯑꯈꯪꯕꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯈꯪꯗꯕ ꯏꯆꯥꯁꯤꯡꯁꯦ ꯀꯗꯥꯏꯗ ꯂꯩꯒꯔꯤꯅꯣ ꯊꯤꯔꯨꯕ ꯀꯥꯟꯗ ꯃꯥꯏ ꯆꯠꯈꯤꯕ ꯃꯥꯏꯒꯩ ꯑꯗꯒꯤ ꯑꯗꯨꯝ ꯂꯩꯈꯔꯦ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯌꯥꯗꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯅꯪꯒꯤ ꯂꯩꯀꯥꯏꯗ ꯗ꯭ꯌꯨꯇꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯨꯄꯥꯁꯤꯡ ꯏꯆꯥꯁꯤꯡ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯔꯤꯁꯤꯡꯁꯦ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯂꯣꯏꯅꯃꯛ ड्यूटी तारगा दुम ले अदुबु हाउन याम चिंगमी कुकी हाइतारेको मोइसिनदे अदुम यामबा अखोइसिदा युम अखोइगी लमसिगी हेक चिंगजिगा थांगनारगा लैबनिना चिंगजिदे मंकर मखन मखन साजलगा दुम लैसले इंदांग मै कापसलगा अखोइ मपान थोक फाउदा कीबसु याव अदुबु अखोइ
ꯂꯩꯇꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯩꯕꯗꯗꯤ ꯑꯍꯤꯡ ꯇꯨꯝꯃꯛꯄ ꯀꯥꯟꯗꯗꯤ ꯑꯁ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯤꯅ ꯍꯥꯠꯄꯤꯒꯗꯣꯏꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯤ ꯍꯦꯛ ꯇꯨꯔꯦꯜ ꯃꯄꯥꯟꯅꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯆꯤꯡ ꯅꯥꯀꯜꯂꯣꯏꯗ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯁꯤꯡꯁꯤꯒ ꯑꯗꯨꯝ ꯈꯨꯟ ꯊꯪꯅꯔꯒ ꯂꯩ ꯆꯤꯡ ꯑꯃꯈꯛꯇꯅ ꯈꯟꯕꯅꯦꯕ ꯑꯗꯨꯒ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯣꯏ ꯑꯌꯥꯝꯕꯗꯤ ꯌꯨꯝꯗꯨꯗ ꯑꯃꯠꯇ ꯆꯪꯉꯒ ꯂꯩꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯌꯨꯝꯗ ꯆꯪꯉꯒ ꯂꯩꯕ ꯉꯝꯗꯕꯒꯤ ꯁꯤꯗ ꯂꯩꯅꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯏꯆꯥ ꯏꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯒꯗꯕ ꯀꯔꯤ ꯇꯧꯒꯗꯕ ꯃꯌꯥꯝꯁꯦ ꯇꯝꯐꯝ ꯈꯪꯗꯗꯅ ꯑꯗꯨꯝ ꯂꯩ ꯌꯥꯝ ꯋꯥꯔꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯕꯨꯗꯤ ꯈꯔ ꯑꯉꯥꯡꯁꯤꯡ ꯃꯆꯥꯁꯤꯡꯁꯦ ꯑꯗꯨꯝ ꯇꯝꯍꯟꯕꯤ ꯃꯣꯏ ꯂꯩꯔꯤꯕ ꯀꯃꯤꯇꯤꯁꯤꯡꯁꯤꯅ ꯁꯤꯟꯕꯤꯔꯒ ꯑꯗꯨꯒ ꯖꯣꯕ ꯀꯥꯔꯗꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯕꯨꯗꯤ ꯐꯪꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯐꯪꯉꯦ ꯑꯗꯣ ꯑꯌꯥꯝꯕ ꯊꯣꯏꯗꯣꯛꯄꯗꯤ ꯐꯤꯔꯣꯜ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯁꯦꯠꯅ ꯆꯥꯅꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣই ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯈꯔ ꯐꯪꯕ ꯑꯗꯨꯒꯨꯝꯕꯗꯤ ꯐꯪꯉꯦ ꯌꯨꯝꯗꯒꯤ ꯐꯤꯔꯣꯜ ꯍꯥꯏꯕꯨ ꯑꯝꯇ ꯌꯥꯎꯗꯅ ꯂꯥꯛꯅꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯏꯪꯊꯝꯊꯥꯒꯤꯅꯦꯅ ꯐꯤꯔꯣꯜ ꯀꯔꯤꯒꯨꯝꯕꯤ ꯑꯝꯇ ꯐꯪꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯝ ꯐꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯒꯗꯧꯕꯁꯤꯁꯨ ꯑꯗꯨꯝ ꯗꯥꯛꯇꯔ ꯀꯥꯞꯄꯗꯤ ꯂꯥꯛꯇꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯦꯕ ꯑꯗꯨ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝ ꯃꯣꯏ ꯗꯥꯛꯇꯔ ꯅꯨꯡꯗ ꯀꯧꯗꯅ ꯀꯃꯤꯇꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯁꯤꯟꯕꯤꯔꯒ ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯦꯡꯕꯤꯕ ꯑꯩꯈꯣꯏ ꯃꯐꯝ ꯑꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯏꯔꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯄꯤꯕ ꯂꯣꯏꯔꯒ ꯃꯊꯪꯗ ꯅꯨꯡꯉꯨ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯀꯣ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯄꯤꯅꯕ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯖꯔꯒ ꯃꯐꯝꯁꯤ ꯌꯧꯅꯕ ꯑꯩꯈꯣꯏ ꯁꯥꯔ ꯁꯤꯒ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯂꯥꯛꯆꯕꯅꯤ ꯁꯥꯔꯁꯨ ꯉꯥꯏꯕꯤꯔꯒ ꯂꯩꯔꯝꯃꯤ ꯁꯥꯔꯒꯤ ꯒꯥꯔꯤꯗ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯒ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯒꯥꯔꯤ ꯃꯈꯩ ꯇꯨꯡꯗ ꯂꯥꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯨ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯤꯗꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯅꯣꯡ ꯆꯤꯡ ꯆꯨꯔꯛꯄꯅ ꯃꯐꯝ ꯃꯥꯗꯣꯝꯗ ꯍꯣꯡꯖꯤꯜꯂꯒ ꯍꯧꯖꯤꯛ ꯂꯩ ꯍꯥꯏ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯃꯦꯜ ꯃꯈꯩ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯪꯉꯛꯏ ꯑꯩꯈꯣꯏꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯒꯥꯔꯤꯁꯤꯡ ꯃꯥꯡꯗ ꯊꯧꯕꯤꯔꯛꯏꯁꯦ ꯑꯩꯒꯤ ꯒꯥꯔꯤꯗꯨꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯒꯥꯔꯤ ꯇꯔꯨꯛꯁꯤꯡ ꯂꯣꯏꯅ ꯃꯊꯪ ꯂꯥꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯨ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯝꯕ ꯏꯟꯃꯦꯠꯁꯤꯡ ꯃꯥꯟꯗꯣꯞ ꯑꯃꯗ ꯅꯣꯡꯁꯤꯡ ꯇꯥꯔꯛꯄꯅ ꯃꯥꯟꯗꯣꯞ ꯑꯃꯗ ꯍꯣꯡꯖꯤꯜꯂꯒ ꯂꯩ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯃꯐꯝꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯏꯟꯁꯥꯡ ꯍꯥꯎꯔꯒꯦ ꯀꯔꯤ ꯂꯝꯗ ꯑꯌꯥꯝꯕ ꯂꯩꯒꯦ ꯆꯟꯗꯣꯟ ꯄꯣꯛꯄꯤꯒ ꯆꯤꯡꯌꯥ ꯄꯥꯠꯀ ꯀꯣꯃꯤꯈꯣꯛ ꯁꯤ ꯈꯔ ꯌꯥꯎꯔꯤ ꯃꯤꯡꯗꯤ ꯑꯩ ꯃꯤꯡ ꯗꯦꯕꯂꯥ ꯀꯧꯏ ꯏꯁꯥꯗꯤ ꯀꯥꯏꯗꯩꯅꯣ ꯏꯁꯥꯁꯦ ꯆꯟꯗꯣꯟ ꯄꯣꯛꯄꯤꯗꯒꯤ ꯏꯁꯥ ꯌꯨꯝꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯩ ꯊꯥꯔꯤꯕ꯭ꯔꯥ ꯃꯩꯃꯛꯇꯤ ꯊꯥꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒ ꯆꯤꯡ ꯅꯥꯀꯟꯗ ꯇꯝꯃꯤꯟꯅꯕ ꯃꯥꯌꯣꯛꯅꯔ ꯂꯩꯕ ꯀꯨꯀꯤꯅ ꯀꯔꯤ ꯇꯧꯔꯛꯈꯤꯒꯦ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯨ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯟꯗ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤꯕ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯑꯗꯨꯏ ꯀꯤꯗꯅ ꯑꯩꯈꯣꯏ ꯁꯣꯝ ꯆꯦꯜꯂꯛꯈꯤꯕ ꯂꯤꯟꯊꯣꯏ ꯀꯧ ꯑꯋꯥꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯁꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯍꯤꯡ ꯑꯁꯣꯝꯗ ꯑꯗꯨꯝ ꯁꯪꯉꯒ ꯂꯦꯛꯑꯒ ꯂꯩꯔꯦꯕ ꯅꯨꯄꯤꯁꯤꯡꯅ ꯁꯣꯝꯗ ꯂꯩꯕ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯄꯤꯉꯩꯁꯨ ꯑꯁꯣꯝꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯩ ꯃꯔꯛꯇ ꯁꯤ ꯌꯧꯅꯕ ꯆꯦꯜꯂꯛꯈꯤꯕꯅꯦ ꯑꯁꯣꯝꯗꯒꯤ ꯍꯥꯏꯗꯤ ꯅꯣꯡꯃꯩꯒꯤ ꯃꯔꯨ ꯃꯔꯛꯇꯨꯗ ꯌꯥꯝ ꯋꯥꯅ ꯁꯣꯝ ꯌꯧꯅꯕ ꯆꯦꯜꯂꯛꯈꯤꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕꯁꯨ ꯃꯌꯥम ꯊꯦꯡꯅꯩ ꯑꯗꯒꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯛꯄꯒꯤ ꯑꯍꯟꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨꯝꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯌꯨꯝꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯃꯥꯌꯣꯛꯅꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕꯅꯤꯅ ꯀꯩꯅꯣꯁꯨ ꯇꯧꯗꯦꯕ ꯑꯌꯥꯝꯕ ꯃꯇꯦꯡꯁꯨ ꯄꯥꯛꯅ ꯐꯪꯗꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯍꯥꯏꯗꯤ ꯄꯥꯛ ꯃꯤꯅ ꯌꯧꯁꯤꯜꯂꯛꯄ ꯖꯒꯥ ꯑꯦꯔꯤꯌꯥꯗꯣ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯌꯥꯝ ꯂꯥꯛꯈꯤꯕ ꯂꯩꯌꯦ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯣꯔꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯃꯤꯅꯁꯨ ꯀꯌꯥ ꯎꯁꯤꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ
ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯛꯑꯕꯅꯤꯅ ꯍꯥꯏꯗꯤ ꯁꯨꯞꯅ ꯆꯥꯅꯕ ꯑꯗꯒꯤ ꯑꯍꯟꯁꯤꯡꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯒꯤ ꯑꯉꯥꯡ ꯂꯩꯔꯤꯕꯁꯤꯡ ꯑꯗꯩ ꯑꯩꯈꯣꯏꯁꯤꯡꯁꯤꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨꯝꯕꯁꯤꯡꯗꯣ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯁꯤꯡꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯇꯨꯔꯦꯟꯁꯦ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯏꯁꯤꯡꯁꯨ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯒ ꯇꯥꯟꯅꯔꯒ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯤ ꯄꯤꯕꯤ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯁꯨ ꯍꯥꯏꯕꯗꯤ 이랑ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯏꯔꯥꯡ ꯄꯨꯔꯥꯡꯁꯤ ꯂꯩꯇꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯑꯗꯩ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯪꯉꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯀꯤ ꯑꯈꯪꯁꯤ ꯂꯩꯇꯅ ꯍꯥꯟꯅꯒꯨꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯃꯦ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯆꯔꯒꯦ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯑꯋꯥꯕꯁꯤꯡꯁꯦ ꯎꯕꯤꯔꯒ ꯍꯥꯟꯅꯒꯤ ꯁꯥꯟꯇꯤꯗꯣ ꯍꯟꯖꯤꯟꯍꯟꯕꯤꯔꯛꯄ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯍꯟꯕꯤꯕ Kinder din tror jag kommer jag bara. Lägga. Nu är det så. कोई पाई नहीं तरे ये मुझे रो लम्बा मुझे रो याद रे कपना तो पाई नहीं तरे नहीं हुआ राम फम तो ना तब वही वो पांच से लोन ले मी रखना ꯑꯩꯒꯤ ꯅꯤꯡꯊꯧꯖꯝ ꯏꯆꯟ ꯂꯩꯐꯝꯅ ꯆꯟꯗꯣꯟ ꯄꯣꯛꯄꯤ ꯆꯤꯡꯌꯥꯄꯥꯠ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯂꯧꯁꯤꯡꯅꯆꯤꯡꯕꯁꯨ ꯑꯃꯠꯇ ꯎꯕ ꯌꯥꯗ꯭ꯔꯦ ꯁꯤꯗꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯆꯥ ꯑꯊꯛ ꯆꯦꯡ ꯆꯥꯛ ꯈꯔ ꯐꯪꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕꯗꯤ ꯑꯃꯠꯇ ꯑꯩꯈꯣꯏ ꯐꯪꯖꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯁꯦ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯗꯨꯛ ꯁꯥꯕ ꯑꯣꯏꯔꯣ ꯀꯦꯟꯗꯟꯕꯨ ꯑꯣꯏꯔꯣ ꯁꯥꯄꯣꯟ ꯁꯥꯕ ꯑꯗꯨꯒꯨꯝꯕꯅꯆꯤꯡꯕꯗꯣ ꯑꯩꯈꯣꯏ ꯈꯔ ꯇꯧꯖꯅꯤꯡꯉꯦ ꯏꯁꯥꯒꯤ ꯀꯣꯟ ꯌꯥꯎꯕꯉꯩꯅ ꯐꯤ ꯈꯔ ꯁꯥꯖꯈ꯭ꯔꯁꯨ ꯃꯤ 140-50 ꯂꯩꯕꯁꯤ ꯃꯅꯨꯡꯗ ꯂꯩꯁꯥꯕꯤ ꯁ꯭ꯀꯨꯜ ꯇꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤꯉꯩꯁꯤꯡꯁꯦ ꯈꯤꯇꯪ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯒꯗꯤ ꯏꯆꯥ ꯑꯃ ꯅꯥꯔꯛꯄ ꯀꯥꯟꯗ ꯂꯥꯌꯦꯡꯕꯒꯤ ꯇꯤꯀꯦꯠ ꯃꯃꯜꯗꯤ ꯐ꯭ꯔꯤꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤꯗꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯌꯥꯗꯦ ꯁꯤꯅ ꯑꯩꯈꯣꯏꯁꯦ ꯁꯦꯟ ꯊꯣꯛꯅꯉꯥꯏꯒꯤ ꯁꯥꯏꯠꯇꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯀꯔꯤ ꯇꯧꯔꯒ ꯁꯦꯟ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯁꯤꯃꯇꯪꯗꯤ ꯅꯤꯖꯔꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯛꯄ ꯆꯥꯕꯅꯆꯤꯡꯕꯁꯦ ꯇꯨꯔꯦꯟꯗꯒꯤ ꯆꯤꯡꯈꯠꯂꯒ ꯁꯦꯟꯇꯦꯛꯁꯁꯨ ꯂꯩꯇꯕꯅꯤꯅ ꯐꯤꯖꯤꯒ꯭ꯔꯤ ꯅꯨꯡꯖꯤ ꯑꯃꯠꯇ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣ ꯊꯥꯔꯒ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯂꯩꯕꯁꯨ ꯍꯥꯏꯁꯤꯅꯦ ꯁꯦꯟ ꯊꯣꯛꯇꯕꯅꯤꯅ ꯏꯁꯤꯡ ꯂꯤꯇꯔ ꯑꯃ 100ꯗ ꯂꯩꯕꯗ ꯂꯨꯄꯥ 150ꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯅ 150ꯗꯨ ꯂꯩꯇꯔꯗꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯀꯣꯛ ꯑꯁꯤꯕ ꯊꯥꯗꯕ ꯁꯟ ꯑꯁꯤꯕ ꯊꯥꯗꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯛꯏꯅꯦ ꯁꯤꯅ ꯑꯗꯨꯝ ꯂꯣꯛ ꯊꯨꯡꯉꯦ ꯍꯤꯗꯥꯛ ꯆꯥꯔꯁꯨ ꯅꯨꯃꯤꯠ 2-3ꯗ ꯐꯠꯇ꯭ꯔꯦ ꯊꯥ ꯃꯈꯥꯏ ꯑꯃ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯉꯦ ꯁꯤꯅꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯐꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯈꯣꯟꯁꯦ ꯇꯧꯔꯤꯁꯤꯅꯦ ꯁꯤ ꯍꯤꯗꯥꯛ ꯆꯥꯔꯤꯅꯦ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯄꯩꯁꯥ ꯊꯣꯛꯅꯉꯥꯏꯒꯤ ꯃꯌꯥꯝ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯍꯟ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯁꯦꯟ ꯊꯣꯛꯅꯅꯉꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯗꯨꯛ ꯁꯥꯕ ꯀꯦꯟꯗꯜ ꯁꯥꯕꯁꯤꯗꯤ ꯍꯅꯨ ꯍꯟꯊꯤ ꯂꯣꯏꯅ ꯄꯥꯈꯪ ꯃꯆꯥ ꯊꯕꯛ ꯁꯨꯗꯕꯉꯩ ꯐꯥꯎꯕ ꯂꯣꯏꯅ ꯌꯥꯔꯦ ꯁꯤꯒꯨꯝꯕ ꯑꯃꯇꯪ ꯂꯥꯛꯄꯤꯔꯤꯕ ISTBꯒꯤ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯃꯇꯦꯡ ꯅꯤꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯎꯝ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅ ꯀ꯭ꯂꯕꯅ ꯍꯥꯡꯗꯣꯛꯆꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯀ꯭ꯂꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯜꯂꯛꯄꯗꯒꯤ ꯀ꯭ꯂꯕꯅ ꯍꯥꯡꯕꯤꯕꯅꯦ ꯑꯩꯈꯣꯏ ꯃꯐꯝ ꯃꯐꯝ ꯆꯦꯟꯅꯔꯨꯔꯦ ꯑꯍꯥꯟꯕ ꯀꯥꯞꯅꯕꯗꯩꯗꯤ ꯑꯗꯩꯗꯤ ꯀꯣꯟꯅ 1 ꯂꯥꯛ 2 ꯂꯥꯛ ꯇꯧꯔꯒ ꯏꯔꯝꯗꯝꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯗꯤ ꯑꯩꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯀꯅꯥꯅ ꯉꯥꯛꯄꯤꯅꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯤꯕ ꯏꯋꯥ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯂꯩꯕ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯃꯤꯈꯨꯟ ꯇꯥꯅ ꯑꯩꯈꯣꯏ ꯆꯦꯜꯂꯨꯕ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯂꯩꯔꯒ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤꯁꯤꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯤꯇꯤꯡ ꯆꯠꯂꯨꯕꯒꯤ ꯈꯔ ꯑꯃ ꯁꯣꯝꯗ ꯂꯩꯅꯔꯝꯈꯤꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯁꯨ ꯁꯦꯟꯇꯦꯛꯁꯀꯨꯝꯕ ꯑꯃꯇꯪ ꯑꯆꯧꯕ ꯑꯃꯇꯪ ꯄꯤꯕꯤꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯤꯡꯁꯦ ꯊꯛꯅꯕꯩꯗꯣ ꯆꯤꯡꯈꯠꯂ ꯊꯝꯃꯒꯗꯤ ꯈꯤꯇꯪꯁꯨ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ ꯁꯤꯃꯇꯪꯒꯗꯤ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅ ꯑꯝꯇꯪ ꯃꯇꯦꯡ ꯇꯧꯕꯤꯌꯣ ꯏꯁꯥ ꯆꯟꯗꯣꯟ ꯄꯣꯛꯄꯤ ꯊꯝꯕꯥꯜ ꯂꯩꯀꯥꯏꯗꯒꯤꯅꯦ ꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯇꯣꯝꯕꯤ ꯂꯩꯃ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯕꯣꯔꯗꯔ ꯑꯣꯏꯔꯒ ꯂꯩ ꯂꯥꯟꯐꯝꯁꯦ ꯍꯥꯟꯅ ꯄꯤꯁ ꯂꯩꯅꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯒꯤ ꯇꯥꯡ 8ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:40 ꯆꯠꯂꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯑꯦ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯩ ꯅꯨꯃꯤꯠꯁꯦꯀꯣ ꯆꯦꯜꯂꯛꯄꯁꯦ ꯈꯔ ꯑꯉꯥꯡ ꯅꯨꯕꯤ ꯆꯦꯟꯕꯉꯩ ꯂꯥꯞꯅ ꯆꯦꯟꯈꯤ ꯑꯩꯈꯣꯏꯗꯤ ꯁꯣꯝ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯑꯒ ꯂꯩꯔꯦ ꯈꯨꯜꯁꯦ ꯂꯩꯀꯥꯏꯗꯤ ꯄꯨꯟꯂꯝꯃꯒꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯋꯥꯡꯃꯔꯣꯝꯗ ꯁꯣꯝ ꯋꯥꯡꯃꯗ ꯂꯩꯖꯕꯅꯦ ꯑꯗꯣ ꯁꯣꯝꯗ ꯆꯦꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯉꯩꯗꯤ ꯂꯣꯏꯅ ꯂꯥꯟ ꯃꯐꯝꯗ ꯉꯥꯛꯑꯒ ꯂꯩꯍꯧꯋꯦ ꯉꯥꯛꯑꯒ ꯂꯩꯍꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏ ꯌꯥꯝ ꯋꯥꯏ ꯅꯣꯡꯃꯩ ꯃꯈꯣꯟꯁꯤꯅ ꯌꯨꯝꯊꯛꯇ ꯂꯣꯏꯅ ꯄꯥꯏꯔꯒ ꯆꯠꯅꯩꯕ ꯑꯩꯈꯣꯏꯗꯤ ꯆꯤꯡꯗ ꯂꯩꯕꯅꯤꯅꯀꯣ ꯃꯊꯛꯇ ꯂꯩꯕꯁꯤꯗ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯉꯩ ꯂꯩꯍꯧꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯑꯣꯏ ꯀꯧꯕꯗ ꯃꯣꯏꯅ ꯁꯥꯎꯗꯅ ꯆꯩꯔꯛꯑꯦ ꯑꯁ ꯃꯣꯏꯅ ꯁꯥꯎꯔꯛꯏꯁꯦ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣই ꯅꯨꯄꯤ ꯃꯌꯥꯝ ꯆꯠꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯔ ꯅꯍꯥ ꯑꯣꯏꯕꯉꯩꯗꯤ ꯆꯠꯂꯒ ꯂꯥꯟꯐꯝꯗꯨꯗ ꯃꯌꯥꯝꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯁꯦꯕꯥ ꯇꯧꯖꯩ ꯑꯗꯨꯕꯨ ꯋꯥꯕꯨ ꯉꯥꯡꯕ ꯊꯣꯛꯈꯤꯗꯦ ꯃꯇꯝꯗꯨꯗ ꯋꯥꯕꯒꯤ ꯃꯇꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯔ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯊꯥꯔꯒ ꯇꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯐꯃꯨꯡ ꯍꯣꯟꯇꯣꯛꯍꯧꯕ ꯅꯪꯍꯧꯕꯅ ꯍꯣꯟꯇꯣꯛꯑꯦ ꯅꯪꯗꯕꯗꯤ ꯑꯌꯥꯝꯕꯅ ꯑꯣꯏꯔꯦ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯗꯤ ꯂꯥꯟ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯅꯁꯨ ꯄꯣꯠ ꯆꯩꯁꯦ ꯃꯦꯟꯃꯥꯟ ꯇꯥꯈꯤꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯃꯥꯡ ꯇꯥꯈꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯉꯦ ꯌꯨꯝꯗꯤ ꯃꯩ ꯊꯥꯍꯧꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯁꯦ ꯁꯣꯝꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯒꯤ ꯆꯠꯄ ꯂꯦꯞꯄ ꯌꯥꯗꯦ ꯑꯁꯣꯝꯗ ꯂꯥꯛꯑꯣ ꯃꯤ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯕꯤꯕ ꯂꯥꯛꯄꯤꯔꯤꯅ ꯃꯌꯥꯝꯅ ꯍꯥꯏ ꯑꯗꯨꯕꯨ ꯍꯪꯕ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯕꯣꯔꯗꯔ ꯅꯥꯄꯠ ꯇꯥꯡꯖꯦꯡ ꯃꯩ ꯊꯥꯔꯦ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯆꯟꯗꯣꯟ ꯄꯣꯛꯄꯤ ꯕꯣꯔꯗꯔꯅꯦ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯁꯦ ꯁꯛꯀ ꯍꯧꯖꯤꯛ ꯎꯅꯔꯒ ꯂꯩ ꯍꯧꯖꯤꯛꯃꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯍꯥꯏꯖꯔꯨꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯂꯩꯔꯤꯁꯤꯡꯁꯦ ꯍꯥꯏꯗꯣꯛꯍꯟꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯁꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯕꯤꯁꯦꯞ ꯂꯩ ꯕꯤꯁꯦꯞ ꯂꯩꯔꯤꯁꯦ ꯕꯤꯁꯦꯞꯁꯤꯅ ꯍꯥꯏ ꯅꯣꯏꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯥꯛꯑꯣ ꯄꯨꯡ 5 ꯇꯥꯕꯗꯩ ꯆꯪꯕꯤꯔꯛꯀꯅꯣ ꯍꯥꯏꯌꯦ ꯃꯣꯏꯅꯀꯣ ꯆꯥꯛꯀꯧꯕ ꯌꯧꯁꯜꯂꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯂꯤꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯗꯒꯤ ꯏꯄꯥꯝ ꯀꯥꯡꯕꯨꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯄꯥꯝ ꯂꯩꯇꯕ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯆꯦꯟꯕ ꯌꯨꯝ ꯀꯩ ꯃꯩ ꯆꯥꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯎꯕꯤꯔꯒ ꯆꯥꯛꯀꯧꯕꯁꯤꯇꯪꯗꯤ ꯃꯌꯥꯝ ꯇꯧꯕꯤꯗꯅꯕ ꯂꯦꯞꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝ ꯐꯥꯏꯇꯣ ꯂꯥꯏꯚꯅ ꯁꯤꯟꯖꯔꯒ ꯇꯥꯏꯔꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯅꯨꯡꯉꯨ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯂꯩꯕꯤꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤꯅ ꯆꯪꯁꯜꯂꯛꯂꯤꯕ ꯑꯁꯤꯒꯨꯝꯂꯕ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯟꯗꯥꯔꯛꯄ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯅꯤꯡꯊꯝꯊꯥ ꯆꯪꯁꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯅꯤꯡꯊꯝꯊꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯌꯦꯟꯊꯣꯛꯆꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯖꯔꯀꯥꯟꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯅꯦꯠ ꯇꯥꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯅꯤꯃꯛꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯣꯠꯅꯕꯤꯗꯨꯅ ꯂꯥꯛꯂꯤ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯁꯤꯒꯨꯝꯂꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯑꯁꯤ ꯈꯟꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯍꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ
बिननबा सिनबियो हाइना अखोई कंपनी की महत सिनजरगा निसिंगजरी अदुगा लोइना लोइना था तरुक फाजिला फावदा अखोई इंटरनेट थिंजन बिदना थंबिरिबसे अथुब मतमदा हांगदोकपिरगा मणिपुर की काचिन कोयाद लैरिबा अखोई अवाद अपा थेंगनरिबा केम अमदि तोंगान तोंगान मफमसिना थेंगनरिबा सिंगबा खुदोंग चादबसिंगसि मयाम पुना खंगमिनरगा अखोइबो हानगी महौसागी पुंसिदा हनजिननबा होनमिनस बियो हाइना को मिंग मफमदा निसिंगजरी अखोई हाइदोकनबा तौरगे मफमसिदा चतनबा तौरगे मयाम बाय बाय अमु लाक्सगे को बाय बाय तौदे सोमदे